ꯈ꯭ꯋꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯣꯁ ꯇꯧꯈꯤꯕꯗꯣ ꯃꯌꯥꯝꯅ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯦ ꯆꯅꯤ ꯑꯩꯅ ꯅꯍꯥꯟ ꯌꯦꯡꯕꯗ ꯆꯅꯤ ꯌꯥꯡꯈꯩꯃꯨꯛ ꯀꯩꯃꯨꯛ ꯆꯅꯤꯒ ꯈꯔ ꯍꯦꯜꯂꯦꯀꯣ ꯃꯁꯤꯡꯗꯣ ꯑꯦꯛꯖꯦꯛ ꯑꯩ ꯈꯪꯗꯔꯦ ꯑꯗꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯒ ꯀꯃꯦꯟꯠꯁꯇꯁꯨ ꯀꯃꯦꯟꯠꯁ 300ꯒꯤ ꯃꯊꯛꯇ ꯂꯥꯛꯑꯦ ꯑꯉꯥꯡꯉꯩꯅ ꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯇꯥꯕꯅ ꯑꯅꯝꯕꯅ ꯏꯔꯛꯑꯦ ꯀꯃꯦꯟꯠ ꯏꯔꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯔꯤꯗꯤꯡꯒꯤꯁꯨ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯏꯟꯕꯣꯛꯁꯇ ꯀꯩꯗ ꯑꯗꯣ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗ ꯏꯆꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯌꯥꯝꯅꯗꯤ ꯁꯦꯝꯗꯕꯅꯦ ꯃꯃꯥꯡꯗ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯑꯩ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯕꯔ ꯌꯦꯡꯒꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯍꯥꯏꯌꯦ ꯄꯣꯁ ꯇꯧꯕꯤꯌꯣꯅ ꯑꯗꯣ ꯑꯩꯅ ꯀꯤꯆꯟ ꯍꯥꯏꯔꯒ ꯇꯦꯔꯣ ꯔꯤꯗꯤꯡꯒ ꯄꯨꯂꯞ ꯍꯥꯞꯄꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯝ ꯃꯃꯤꯡꯗ ꯑꯗꯨꯝ ꯑꯃꯗꯅ ꯑꯊꯣꯏꯕꯤ ꯀꯤꯆꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯤꯗꯅ ꯍꯥꯏꯗꯤ ꯑꯊꯣꯏꯕꯤ ꯇꯦꯔꯣ ꯍꯤꯂꯤꯡ ꯍꯥꯏꯅ ꯑꯃ ꯆꯦꯅꯦꯜ ꯑꯃꯒ ꯂꯩꯕꯅꯦꯀꯣ ꯑꯗꯨꯗ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯗ ꯂꯣꯏꯅ ꯄꯣꯁ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯗ ꯆꯪꯉꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯥꯁꯤ ꯃꯌꯥꯝꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯑꯅ ꯍꯥꯏꯕꯁꯦ ꯑꯦꯔꯤꯁ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯏꯪꯂꯤꯁꯇꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯅ ꯃꯦꯁ ꯔꯥꯁꯤꯒꯤ ꯇꯦꯔꯣ ꯔꯤꯗꯤꯡ ꯊꯥ ꯑꯍꯨꯝꯒꯤ ꯍꯥꯏꯔꯁꯤꯀꯣ ꯊꯥ ꯑꯍꯨꯝꯒꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯣ ꯀꯔꯕꯥꯔꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯒꯤ ꯑꯣꯏꯔꯣ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠꯁꯦ ꯈꯤꯇꯪ ꯇꯣꯠꯄꯤꯔꯁꯤꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯁꯐꯜ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯈꯤꯇꯪ ꯃꯤꯒꯤ ꯃꯇꯦꯡꯒꯨꯝꯕ ꯄꯥꯡꯕ ꯃꯤ ꯌꯥꯝꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯕ ꯃꯇꯝꯗꯅ ꯍꯥꯏꯗꯤ ꯀꯌꯥ ꯐꯪꯗꯕ ꯃꯇꯦꯡꯁꯦ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯑꯗꯨꯝ ꯄꯥꯡꯕ ꯃꯤꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯌꯥ ꯃꯇꯦꯡ ꯐꯪꯗꯕ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯥꯔꯠ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯁꯤꯀꯣ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯇꯦꯕꯜꯁꯦ ꯈꯤꯇꯪ ꯄꯤꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯇꯞꯅ ꯁꯟꯗꯣꯛꯑꯦ ꯃꯈꯥꯗ ꯀꯩꯗ ꯇꯥꯈꯤꯗꯅꯕ ꯍꯥꯏꯅ ꯇꯦꯕꯜꯁꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯀꯥꯔꯠꯁꯦ ꯃꯃꯥꯡꯗꯗꯤ 3 ꯂꯧꯊꯣꯛꯄꯅꯦ ꯑꯩ 5 ꯂꯧꯊꯣꯛꯀꯦ ꯉꯁꯤꯗꯤ 1 2 3 4 ꯑꯗꯨꯒ 5 ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ 5ꯁꯦ 5ꯁꯦ ꯂꯧꯊꯣꯛꯑꯒꯗꯤ ꯂꯩ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯤꯡꯉꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯈꯨꯝꯖꯤꯟꯈ꯭ꯔꯁꯤ 1 2 3 4 खितंग कार्ड से खरा यानजनरा लाए अफबगा फतबगा हाय तारेको खरा यानजनरे सि हाइफेटंग मेसेजेस सिंग हाइफेटंग येमिनारसिको सिसे जनरल रीडिंग निना हाइदि मी खरा दा चानबसु याय मी खरा दा चानदबसु याय को हाइदि पर्टिकुलर मी अमगी ओइना लौथोगा येंबा नतबनिना अदो सि येमिनारसिको हाइफेटंग हाइदि अखोइगी किनो मयामसे कार्ड 5 से को कार्ड 5 से लोग मुझे उड्र माले आएगी कैमरा से धापे खरा कितंग सुमाइन नक्सन रगे लोग मैं कार्ड 5 मग उन्ना बको सिदा अखोगी कार्ड 5 से सिदा ले रेको अखोगी कइनोगी मेष राशि की से
ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯦꯁ ꯔꯥꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯃꯣꯏꯁꯤꯡꯁꯦ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯀꯣ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤ ꯑꯣꯏꯌꯦ ꯌꯥꯝꯅ ꯀꯦꯌꯔꯤꯡ ꯑꯣꯏꯌꯦ ꯑꯗꯨꯒ ꯈꯔ ꯁꯦꯟꯁꯤꯇꯤꯞꯁꯨ ꯑꯣꯏꯌꯦ ꯃꯣꯏꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯋꯥꯔꯧ ꯄꯨꯔꯧꯒꯟꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯣꯏꯅ ꯑꯣꯏꯌꯦ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯃꯤꯅ ꯍꯦꯛ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗ ꯍꯥꯏꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯤ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯏꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯔꯛꯇ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯗꯥꯎ ꯈꯤꯇꯪ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯗꯥꯎ ꯈꯤꯇꯪ ꯂꯥꯛꯄ ꯃꯇꯥꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯍꯨꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯤꯇꯪ ꯄꯩꯁా ꯃꯥꯡꯕꯒꯨꯝꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯏꯃꯨꯡꯗ ꯈꯠꯅꯕ ꯑꯗꯨꯒ ꯁꯨꯝ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕꯁꯨ ꯈꯤꯇꯪ ꯏꯟꯗꯤꯀꯦꯠꯁ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯊꯥꯖꯕꯤꯒꯅꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯊꯥ ꯑꯅꯤ ꯑꯍꯨꯝꯁꯤꯗ ꯄꯩꯁꯥ ꯃꯤꯅ ꯄꯩꯁꯥ ꯂꯧꯒꯦ ꯈꯣꯠꯀꯦ ꯑꯝꯇ ꯄꯩꯁా ꯄꯤꯕꯤꯒꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨ ꯄꯤꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯋꯥꯅꯤꯀꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏ ꯇꯦꯔꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯩꯅ ꯁꯤ ꯍꯥꯏꯈ꯭ꯔꯦꯅ ꯁꯤꯁే ꯀꯩꯅꯣ ꯂꯧꯕꯤꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤ ꯃꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯟꯅ ꯏꯟꯗꯤꯀꯦꯠꯁ ꯇꯧꯔꯛꯏꯁꯦ ꯁꯤꯁꯦ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯦ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯥꯏꯅꯀꯣ ꯄ꯭ꯔꯤꯚꯦꯟꯁꯟ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯀ꯭ꯌꯣꯔ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣ ꯍꯥꯏꯗꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒꯗꯤ ꯊꯕꯛꯇꯣ ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯃꯊꯪ ꯁꯤ ꯑꯇꯩꯁꯤꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯑꯒꯦꯀꯣ ꯃꯊꯪꯒꯤ ꯀꯥꯔꯠꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯃꯁꯛꯁꯤꯁꯨ ꯅꯔꯁꯤꯀꯣ ꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯅꯍꯥꯟꯒꯩ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯃꯤ ꯑꯣꯏꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯏꯁꯥꯗ ꯂꯩꯔꯤꯕ ꯇꯦꯂꯦꯟꯠ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯀ꯭रिꯌꯦꯇꯤꯞ ꯑꯣꯏꯅ ꯏꯁꯥꯗ ꯂꯩꯔꯤꯕ ꯇꯦꯂꯦꯟꯠ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯊꯕꯛ ꯇꯧꯕꯤꯌꯣ ꯑꯇꯥꯔꯒꯗꯤ ꯃꯥꯏ ꯌꯥꯝꯅ ꯄꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯄꯨꯊꯣꯛꯑꯒ ꯇꯧꯗꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯤꯒꯤ ꯏꯃꯦꯖꯁꯦ ꯈꯤꯇꯪꯗꯤ ꯃꯌꯦꯛꯇꯤ ꯁꯦꯡꯉꯔꯣꯏꯀꯣ ꯑꯩꯅ ꯀꯦꯃꯦꯔꯥꯗ ꯀꯩꯗ ꯑꯗꯣ ꯐꯖꯅ ꯌꯦꯡꯉꯒꯗꯤ ꯃꯌꯦꯛꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠꯇꯤ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯁꯤꯗ ꯃꯤ ꯑꯃꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯀꯨꯝꯕ ꯑꯃꯗ ꯀꯥꯔꯒ ꯂꯩꯌꯦꯀꯣ ꯑꯗꯣ ꯃꯈꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯋꯥ ꯉꯥꯡꯅꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯃꯥꯏꯁꯦ ꯈꯤꯇꯪꯁꯨ ꯂꯩꯊꯣꯔꯛꯀꯨꯝ ꯇꯧ ꯑꯗꯣ ꯃꯥꯗꯤ ꯄꯣꯖꯤꯁꯟ ꯑꯃꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯀ꯭रिꯌꯦꯇꯤꯞ ꯑꯣꯏꯕ ꯇꯦꯂꯦꯟꯠ ꯑꯣꯏꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯀꯣ ꯑꯗꯣ ꯃꯁꯥꯅ ꯈꯔꯁꯨ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯇꯧꯔꯒꯗꯤ ꯃꯌꯥꯝ ꯃꯥꯅ ꯀꯔꯤ ꯉꯥꯡꯅꯈꯤꯗꯒꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨ ꯑꯗꯨꯝ ꯆꯦꯟꯕꯗꯣ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯃꯤ ꯑꯣꯏꯅꯁꯨ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯌꯥꯝꯅ ꯂꯩꯀꯣ ꯑꯗꯣ ꯀꯩꯝꯇ ꯁꯤꯗ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯄꯨꯔꯥ ꯐꯨꯜ ꯐꯣꯀꯁ ꯇꯧꯔꯒ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯇꯧꯕꯤꯌꯣ ꯃꯤꯅ ꯉꯥꯡꯕ ꯈꯣꯠꯄ ꯃꯤꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯀꯔꯤ ꯉꯥꯡꯅꯈꯤꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯩꯝꯇ ꯍꯥꯏꯗꯤ ꯀꯣꯛꯁꯤꯗ ꯍꯥꯞꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃ ꯍꯥꯏꯔꯒꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯝꯃꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯝꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯍꯥꯏꯔꯕꯗ ꯍꯁꯕꯦꯟ ꯋꯥꯏꯐꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯊꯕꯛ ꯆꯤꯟꯅꯕꯅꯤꯅ ꯍꯥꯏꯗꯤ ꯃꯇꯝ ꯂꯩꯇꯕꯅꯦ ꯍꯥꯏꯗꯤ ꯐꯝꯃꯤꯟꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯕ ꯅꯣꯡꯃꯒꯤ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯃꯤꯅꯤꯠ 10 ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯤ ꯏꯕꯥꯏꯅꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯗꯦ ꯍꯜꯂꯛꯑꯒ ꯊꯕꯛ ꯏꯟꯈꯥꯡ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯒ ꯉꯁꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯀꯩ ꯇꯧꯈꯤꯕ ꯍꯥꯏꯈꯤꯕ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯃꯅ ꯑꯃꯗꯀꯣ ꯑꯗꯨꯗꯨꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕ ꯈꯣꯠꯄꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯁꯨꯝ ꯐꯨꯝꯖꯤꯜꯂꯒ ꯁꯥꯎꯅꯤꯡꯉꯒ ꯂꯩꯗꯣꯏ ꯁꯨꯔꯛꯄꯨꯗꯤ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯌꯣ ꯑꯃꯅ ꯑꯃꯒꯤ ꯋꯥꯔꯤ ꯇꯥꯕꯤꯌꯣꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯅ ꯀꯥꯔꯠ 5 ꯁꯟꯗꯣꯛꯄꯁꯤꯗ ꯑꯩꯅ ꯖꯒꯥ ꯑꯃ ꯊꯝꯃꯦꯀꯣ ꯖꯒꯥ ꯑꯃ ꯊꯝꯕꯁꯤꯗ ꯖꯒꯥ ꯑꯃꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣ ꯑꯩꯁꯦ ꯀꯗꯥꯏꯗ ꯑꯩ ꯏꯁꯥꯁꯦ ꯁꯦꯝꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯖꯒꯥ ꯑꯃ ꯂꯩꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯊꯕꯛ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦꯕ ꯂꯥꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯑꯦꯛꯁꯦꯞ ꯇꯧꯗꯕꯗꯣ ꯅꯪꯅ ꯑꯦꯛꯁꯦꯞ ꯇꯧꯗꯕ ꯈꯜꯂꯤꯉꯩꯗ ꯁꯤꯁꯦ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯈꯟꯖꯥꯟꯅꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯑꯃꯨꯛ ꯂꯥꯛꯑꯒꯁꯨ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯊꯕꯛꯇꯤ ꯃꯌꯥꯝ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤꯀꯣ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯥꯛꯏꯉꯩ ꯃꯅꯨꯡꯗꯨꯗ ꯍꯥꯏꯗꯤ
ꯑꯦꯛꯁꯦꯞ ꯇꯧꯕꯤꯍꯧꯀꯣ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯗꯣ ꯅꯪꯁꯦ ꯌꯥꯝꯅ ꯅꯪꯒꯤ ꯐꯤꯂꯤꯡꯁ ꯏꯃꯣꯁꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦꯀꯣ ꯍꯥꯏꯗꯤ ꯀꯅꯥꯝꯇꯗ ꯀꯩꯝꯇ ꯍꯥꯏꯗꯣꯛꯇꯕꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯣ ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯃꯤꯉꯣꯟꯗ ꯀꯅꯥꯝꯇ ꯍꯥꯏꯕꯤꯗꯕ ꯑꯗꯣ ꯁꯤꯗ ꯍꯥꯏꯒꯗꯕ ꯍꯥꯏꯔꯒ ꯇꯦꯔꯣꯗꯒꯤ ꯒꯥꯏꯗꯦꯟꯁ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯕꯤꯌꯣ ꯀꯅꯥꯅꯣꯝꯗ ꯋꯥꯔꯤ ꯁꯥꯕꯤꯌꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯕꯗ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯌꯣ ꯋꯥꯔꯤꯁꯦ ꯁꯥꯗꯣꯛꯑꯒꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯡꯉꯤꯗꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯗꯣꯛꯈ꯭ꯔꯒꯗꯤ ꯌꯥꯝ ꯌꯥꯡꯕꯅꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯌꯣ ꯀꯩꯅꯣꯝ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯁꯤꯗ ꯈ꯭ꯋꯥꯏ ꯑꯔꯣꯏꯕ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯃꯌꯥꯝꯒꯤ ꯌꯥꯝ ꯈꯜꯂꯦꯀꯣ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯈꯜꯂꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯈꯜꯂꯤꯉꯩꯗ ꯑꯩꯒꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯁꯥꯒꯤ ꯀꯩꯝꯇ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯏꯁꯥꯒꯤꯗꯃꯛꯇ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯌꯣ ꯏꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯣ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯈꯛꯇ ꯈꯤꯇꯪ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯈꯤꯇꯪ ꯁꯦꯜꯐꯤꯁ ꯑꯣꯏꯌꯣꯀꯣ ꯍꯥꯏꯗꯤ ꯁꯦꯜꯐꯤꯁ ꯑꯣꯏꯌꯣ ꯈꯤꯇꯪ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯌꯣꯀꯣ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯃꯤꯒꯤꯗ ꯈꯜꯂꯤꯉꯩꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯝꯇ ꯈꯟꯕ ꯉꯝꯍꯧꯗꯕꯗꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯜꯂꯣ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯒꯦꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯏꯁꯥꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯋꯥꯀꯤꯡꯒꯨꯝꯕ ꯆꯠꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯉꯩ ꯀꯩꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯃ꯭ꯌꯨꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯃꯦꯗꯤꯇꯦꯁꯟꯒꯤ ꯀꯔꯤꯒꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯧꯔꯛꯄꯗꯀꯣ 5 ꯃꯤꯅꯠꯁꯀꯤ ꯑꯗꯨꯃꯥꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯌꯣ ꯑꯗꯨꯗꯒꯤ 5ꯇꯒꯤ 10 10ꯗꯒꯤ 15 ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯦ ꯉꯝꯗꯕꯅꯦꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯤꯅꯤꯠ 5 10 ꯃꯤꯅꯤꯠ ꯎꯁꯤꯜꯂ ꯐꯝꯕꯁꯦ ꯀꯌꯥ ꯉꯝꯗꯕꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯃꯊꯧ ꯇꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯇꯧꯕꯤꯌꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯏꯟꯀ꯭ꯔꯤꯁ ꯇꯧꯔꯒ 10 ꯃꯤꯅꯠꯁ 15 ꯃꯤꯅꯠꯁ 30 ꯃꯤꯅꯠꯁ ꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯥꯏꯔꯤꯁꯀꯤ ꯑꯩꯅ ꯈꯔ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯒꯥꯏꯗꯦꯟꯁꯁꯨ ꯈꯤꯇꯪ ꯄꯤꯈ꯭ꯔꯦꯀꯣ ꯁꯤ ꯇꯧꯕꯤꯌꯣ ꯈꯣꯠꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯣ ꯃꯊꯪꯒꯤ ꯔꯥꯁꯤ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟꯠꯁꯇ ꯀꯩꯗ ꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯗꯨꯒ ꯔꯤꯗꯤꯡ ꯇꯧꯅꯤꯡꯉꯒꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣꯀꯣ ꯊꯦꯡꯛ ꯌꯨ